Manaw nupana brain tumor narakpa matamda mahakpu kannaba hotnabada araiba lanthum pumnamak kaiduna hotnakiba mayamba haujik kidney animak fail oibadagi yamna wana lehuri hiramasigi matangda report ama check chemistry oiduna imung puramba lamsang kendra ge tharoi jamaning laikai dagi pebam nauba jahi kuntra haujik masagi anaba na maram oiduna karisu tawba ngamdana yumfam khaktamak yongadabada ngairaba yum aduda anaba khangduna lehuri Pebam naubugi apokpa pebam indrajit wakhal laina namaram oiraga inglisingani tara tareta hu thaktuna sijake mahaki manau nupasu inglisingani tara mapanda brain tumor nabadagi layengna hotnabada araiba lanthum pumnamak kaiduna honaki adubu kanbangam khide apokpi mama nusireisu wakhal choirakpa haure Nauba mamang thada masa nungaite haiduna Imphal hospital da layeng luba matamda kidney animak fail oire haina doctor na khanghalakibani mahakki loina bi pebam ongbi purnima su imung manungi khara mateng oinanaba fi sarambani adubu mapuroiba narakpadagi mapuroibagi seba taunaba amadi chahi taruk khakta ngairiba macha nupa senanaba hotnabada karigumba thabak amata subangamdana leiri Laita lairan thalaba imung adugi awaba laikai na puhauri adubu anaba adugi fibamdi nongma ki soksilakpa amadi doctor na athuba matamda mapalam da chattuna layeng na bahairakpa asina nongmagi chara fawba suna chaba fangdraba imung adugi achoba polum ama oihauri babajo laigidre 2017 da laigidre laibakti ba thogdo amadagi sehi ani mu kanaraga aigi naupa brain cancer naramadagi amuk laigidre azu laibakti bedagi layeng ba pisa laitadana ingon ma chelam laijabado kharang thado ma mu layeng bada geno tawre si matung tarakуда ai samu aksangam drena test tawrumada tawrubada epin gi date 1 da test tawrubani aizu kitini ani ma fail oirena daktana takpirakudagi ai huji ingon ma chesinatana pailitre ai layeng na honabada cha sahi taruk subum laijare Sisi kanwiraga aibu amukta nungshibiduna raja mayamda ai nonong haijari aigi kanu tawdraju aigi chapi iba ai taruksi khallaga mayamna mating pangbiyu baba laitraba matungda inaw nupa ju mu masa nungaite na le mu tarakanda cancer oiramdana mu hingonje tangkhai ma yonjagre ba inaw nupa gi haktakda leiriba machet jumbam ji khatanga ai isa nupa amasu laijare sahi taruk mukta ngari atuma gi khallaga aigi ta sem Mayam degi angamba mating to iraga